ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯇꯪꯗꯨ ꯂꯩꯇꯥꯗ꯭ꯔꯤꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃ ꯑꯩꯈꯣꯏ ꯍꯧꯈꯤꯕ ꯉꯔꯥꯡ ꯑꯩꯈꯣꯏ ꯇꯥꯔꯤꯛ 12 ꯍꯥꯏꯔꯤꯕ ꯄꯨꯋꯥꯔꯤꯗ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯃꯨꯕ ꯀꯥꯂꯤꯅ ꯇꯩꯆꯤꯜꯂꯒ ꯂꯩꯍꯧꯔꯒꯗꯧꯕ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯅꯨꯃꯤꯠ ꯑꯃ ꯑꯩꯈꯣꯏ ꯍꯧꯈꯤꯕ ꯇꯥꯔꯤꯛ 12 ꯐꯦꯕ꯭ꯔꯨꯋꯥꯔꯤ 2024 ꯑꯁꯤꯗ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗꯤ ꯀꯩꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯍꯥꯟꯕ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯇꯤꯍꯥꯁꯇ ꯁꯥꯒꯣꯟꯅꯔꯒ ꯊꯣꯛꯂꯛꯈꯤꯕ ꯑꯣꯜ ꯃꯅꯤꯄꯨꯔ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟ AMSUꯒꯤ ꯃꯌꯥꯏ ꯂꯣꯏꯁꯪꯗ ꯁꯛꯈꯪꯗꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯑꯗꯨꯒꯨꯝꯂꯕ ꯇꯦꯔꯣꯔꯤꯁꯀꯤ ꯊꯧꯑꯣꯡ ꯆꯠꯊꯕ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯃꯍꯩꯔꯣꯏ ꯂꯩꯔꯤꯕ ꯑꯗꯨꯒꯨꯝꯂꯕ ꯃꯤꯆꯝ ꯃꯤꯌꯥꯝꯁꯤꯡ ꯂꯩꯔꯤꯕ ꯑꯗꯨꯒꯨꯝꯂꯕ AMSUꯒꯤ ꯃꯌꯥꯏ ꯂꯣꯏꯁꯪꯗ ꯃꯈꯣꯏꯅ ꯕꯣꯝ ꯂꯪꯁꯤꯜꯂꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯍꯩꯔꯣꯏ ꯑꯅꯤ ꯁꯣꯛꯑꯦ ꯁꯣꯛꯄꯗꯨꯗ ꯃꯍꯩꯔꯣꯏ ꯑꯃꯗꯤ ꯑꯩꯈꯣꯏ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯍꯩꯔꯣꯏ ꯑꯃ ꯂꯥꯏꯀꯠꯅꯕ ꯉꯝꯗꯅ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔ ꯅꯍꯥꯔꯣꯜ ꯄꯨꯝꯅꯃꯛꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯌꯥꯅꯤꯡꯗꯕ ꯃꯗꯨ ꯑꯩꯈꯣꯏ ꯀꯟꯗꯦꯝ ꯇꯧꯖꯔꯤ ꯍꯥꯏꯔꯤꯕ ꯊꯧꯑꯣꯡ ꯑꯗꯨ ꯑꯩꯈꯣꯏ ꯌꯥꯕ ꯉꯝꯂꯣꯏ ꯑꯗꯨꯅ ꯂꯩꯉꯥꯛꯅꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯃꯗꯨꯒꯤ ꯑꯆꯨꯝ ꯑꯔꯥꯟ ꯄꯨꯊꯣꯛꯄꯤꯌꯨ ꯑꯃꯁꯨꯡ ꯃꯤ ꯍꯥꯠꯄꯗꯣ ꯄꯨꯊꯣꯛꯄꯤꯗꯨꯅ ꯗꯟꯗꯤꯕꯤꯌꯨ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯉꯁꯤ ꯑꯩꯈꯣꯏ AMSU ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯔꯤ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕꯗꯨꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯑꯊꯨꯕ ꯃꯇꯝꯗ ꯐꯥꯗꯨꯅ ꯗꯟꯗꯤ ꯄꯤꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯑꯀꯟꯕ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯂꯕ ꯋꯥꯔꯅꯤꯡꯅꯤ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯍꯥꯠꯄꯗꯣ ꯗꯟꯗꯤ ꯄꯤꯗꯕ ꯇꯥꯔꯒꯗꯤ ꯃꯤꯍꯥꯠꯄ ꯄꯨꯊꯣꯛꯇꯕ ꯇꯥꯔꯒꯗꯤ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯩꯈꯣꯏ ꯈꯣꯡꯖꯪꯁꯤꯡ ꯆꯪꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯤꯗꯤꯌꯥꯒꯤ ꯊꯣꯡꯗ ꯑꯩꯈꯣꯏ AMSU ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯄꯥꯎꯗꯝ ꯑꯁꯤ ꯊꯝꯖꯔꯤ